Union Sports Minister Kiran Rijijuna Kautrukta Semgat Sagaliba National Sports University ki Fibam Yengsinkre Semgat Sagaliba University ki Khongjel Ubada Minister na Pentaba Phongdokre Takyal gi Sai Campus ta Lupa Koti Tara Rumchangna Saba Synthetic Football Turf Ground ngasi Union Minister Kiran Rijijuna Sangakre National Sports University ki Panduna Lairiba Thabak Singh Athubada Hauragani Hairi September mangada Laibaksin Batuna Pangthokadoriba Teachers Day ki Thauram Mahairoi Loop MSU MSF KSA Madi Shuki Apunba Body Oiriba Joint Students Coordination Committee na Manipur da Athimba Thamkre Amasung Standard Robot School gi Laikhidrabi Mahairoi ki Apokpa Mirot Natte Yumda Lengdana Lai Haina Apokpa En Tomchongna Phongdorakli Ngaihak Laitana Yumda Police Thomjilakpa Thingbiyu Haina su Hapin Toraki Mayam Bukurumzari, Adom Negrips Impact News ni Irina Thinguzamna Hozipungjas Fabugi Maroi Pausing Mayam the Pizari. Union Minister of State Independent Charge for Youth Affairs and Sports ki Thaupuriba Kiran Rijijuna Imphal West District ki Kautrukta Semgat Sagatliba National Sports University ki Phibam Yengsinkre National Sports University Semgat Sagatliba ki Khongjel Ubada Kiran Rijijuna Pendaba Phongdokre Numit nini ki khongchata ngarang Imphal da thunglakiba Minister Rijijuna ngasi ayu Kautrukta laktuna mafam aduda semgat sagatliba India gi ahanba Sports University ki phibam yengshinki Sports University ki phibam yengshinba loiraba matung Rijijuna mafam aduda tinkiba University aduga mari leinaba official Sanaroi amasung miyamda University asi chumnagi state asigi India khaktagi nate international ki thakta oigadoribani University asi Imphal da laiba mafam kharada mapung phaba Vice Chancellor laitana matam sangna chalaiba yaroi haina phongdokhi Minister Rijijuna makhatana Delhi da hek hankibaga mapung phaba Vice Chancellor ama khananaba thabak paikhatlagani haina thajaba piramki Minister na Kautrukta Semgat Sagatliba University adugi phibam yengshinba chatpa matamda yaski makok thongba official sing University adubu sariba National Building Construction Corporation Limited ki mihut sing suloinaki Mafam aduda chatringai mangoinana Rijijuna Khumal Lampakta chatuna indoor stadium amasung hockey stadium yengsinbaga loinana sanaroi amadi coach singa su unaki We want to see it should grow as a world standard. It must be able to compete with any of the best sports universities on this globe. The global scale, it has to be. So the objective, the target set by the Prime Minister 5 years back must be realized as soon as possible. That is why I said I am not satisfied with the progress of this university. We will ensure that it must take the shape. All the delays, whatever happened earlier, I will not look into the back. I will look into the future. Khelo India amasung Sports Authority of India Sai Anina Takyal gi Sai Campus ta lupa crore tara romchangna saba synthetic football turf ground amangasi Youth Affairs and Sports ki Minister of State Independent in Charge Kiran Rijijuna sangakre loinana Kautrukta sagat kadoriba National Sports University athubada construction ki thabak hauragani makhatana thabak thintaduna lehelaroi haina Kiran Rijijuna thajaba phongdokre Loinana National Sports University ki regular Vice Chancellor amasung mari lenaba subject ki Dean Singh athubada haplagani haina su phongdokre ngasi sangakhiba football ground asi Khelo India na lupa crore manga aduga Sai na lupa crore manga ka dasmik mari ahum puthoklaga sabani International size ta saba football ground asi Manitco Limited na implementing agent oina sakibani football ground asi sangadringaida Kiran Rijijuna Khomalampak Sports Complex amasung Kautruk National Sports University da chatuna mafam adugi awat apasing yengshinki tungda takel gi Sai Complex ta laktuna football ground asi sangakibani football ground sangaba aduga mari lenana Sai Complex ta leiba hockey astroturf ground dasu changduna yengsilamki tungda Sai gi indoor stadium da pangthokpa thauramda Rijijuna hai Mahakna Imphal da lakpagi maram asi thabak panduna lairiba National Sports University asi thabak haunanaba review tawba lakpani
Sports University asigi blueprint su mahakna approve tawkhre Manipur da sagat kadawriba Sports University asi malem da maming chatpa Sports University amagi thakta semgat kani haina su fongdokhi. One of my important purpose of visit this time is to review the progress of National Sports University in Imphal. This National Sports University, after the settlement of the land issue, the new site has been identified, and when I have taken over the charge of this ministry, I have decided that I will not accept further delay in National Sports University progress. It must begin as soon as possible. The present temporary manner in which National Sports University is being run is not being properly run because of not proper support getting from all corners. So I will honestly admit today, when I am coming here to meet you all, that there has been delay on the part of the Ministry of Youth Affairs and Sports, which I will rectify immediately. Manipur da nongmai amasung bangi culture tawbagi mahuta issue khudingmaki agitation democratic oiba maongda changsilaba matamda chawkhatpa state ama oiba ngamgani haina Youth Affairs and Sports ki Minister of State Independent in Charge Kiran Rijiju na phongdokre. Tagel da laiba side complex ta football ground ama sangabagi thoramda waphamasi Rijiju na phongdokhibani. Mahakna makhata na phongdokhibada international competition singda saruk yaba sanaroi khudingmakta center na financial support fanghanna bahotnagani loinana India gi mingchat puraktuna medal lawrakpa sanaroi khudingmakta on spot ta cash award pinana ba center na thorang paikhatle Olympic ta medal lawrakpa sanaroi singna cash award hena pigani haina su phongdokhi amadi training facility laiba maphamda practice tawriba sanaroi khudingmak junior amasung senior gi khetnaba leitana chap manaba diet pigani amaga khetnaba lehaloi haina phongdokhi. मणिपुर बहुत सुंदर स्टेट है, बहुत टैलेंटेड स्टेट है. मणिपुर पीपल आर वेरी वेरी गॉड गिफ्टेड इन आर्ट्स, कल्चर, हेरिटेज, ब्यूटीफुल पीपल, ब्यूटीफul surrounding and lots of talents. We have to preserve, protect and promote this talent. For that, मणिपुर में वायलेंस नहीं होना चाहिए. अगर वायलेंस होगा, गन कल्चर होगा, रैंसम होगा, अब रास्ता बंद करेगा, स्ट्राइक करेगा, बंद करेगा, फिर मणिपुर का डेवलपमेंट नहीं हो सकता है. जो भी इशू है डेमोक्रेसी के लिए आप इशू उठाइए. ये इंडिया का वन ऑफ द फास्टेस्ट growing state बन सकता है, one of the richest state बन सकता है. Nobody should take up arms. Please take up pens. Please take up balls. Play in the playground. Go to the classroom. Don't go to the forest and take up arms. Amaromda Manipur gi thangta asi India gi traditional sports singi manungda yamna maru oiba sports amani sports ministry nashu India pumbada thangta asi chawkhat naba angamba mateng pangani haina Rijiju na phongdokhi mahak na makhata na phongdokhi bada thangta takpi tambinaba National Sports Federation da lupa lakh tara grant oina pinaba warep leire hauzik fawbada thangta gi academy asi Manipur, Assam amasung Tripura da hangdokle academy ahum asi maktada lupa lakh tara manga kaithokle loinana India gi atopa state sing da su thangta takpi tambinaba center na mathau taba khudingmak pinanaba thaurang leire haiki. We have already taken decision to improve and support some of the traditional sports. We had decided Thangta as one of the traditional sports of India, which will be provided full support by the Ministry of Sports. The center to be converted into day boarding academy in Imphal. So the young boys and girls, they can come and take part, take the coaching, and all the facilities will be provided. That is in progress. We have taken a major decision to provide monthly scholarship of rupees 10,000 per month for a maximum of 50 medals. All the winners in sub-junior and sub-junior category in the national championship organized by the Thangta Federation. Manipur da hangliba National Sports University ki leifam thokpa infrastructure loinana teaching amasung non-teaching staff yauna lairiba award apasing hapchin biduna mapung phaba university ama ohennabaги damak yas ki Union Minister Kiran Rijiju unaduna memorandum ama pishin kre haina Democratic Students Alliance of Manipur desamna thadorakpa chirol amada khanghalakli amaromda Union Minister Kiran Rijiju na Manipur da laktuna National Sports University permanent campus Harau Thelgi Phibam Yengshin Khibabu National Sports University Harau Thel Protection Committee na Cherol Amada Thagat Pafong Dorakli.
लाखलिबा सेप्टेम्बर की तांग मंगादा लेबाक सिनबा थुंगना पांगथोकदौरिबा टीचर्स डे की थौरम सिंह मणिपुर की महिलोइसंग सिंगदा नुमित असिदा पांगथोकपदा महिरोइ लूप एमसू एमएसएफ केएसए अमदी शुकी अपुनबा बॉडी ओरिबा जॉइंट स्टूडेंट्स कोऑर्डिनेशन कमिटी ना अथिंगबा थमख्रे हिरम असिगी मतांगदा ngasi डीएम यूनिवर्सिटी की कैंपस मनुंगदा लेबा एमसू की ऑफिस दा पांगथोकपा पाउमिसिंगा उनबा अमदा कमिटी असिगी कन्वेनर पीटर लाइश्रम ना हाई टीचर्स डे की थौरमदा ओजा सिंगदा खुदोलपोट पीनबगी नमादा मणिपुर की तोंगान तोंगानबा महिलोइसंग सिंगदा चावरबा सेनफम कया खाइबगी चटनबी लागलिबा असि अफबा थवोंग नते असिगुम्बा चटनबी असिना मरम ओइरगा महिरोइ अमदी ओजा सिंगी मरक्ता लैनगदबा असेंगबा मरी अदु लैबा ngamdre मरम असिना मणिपुर की मफम कयादा टीचर्स डे की नमादा सेल खाइरिबसी खुदक लेपियु अमदी टीचर्स डे की थौरम असी सेप्टेम्बर की तांग मंगा नतबा अतोपा नुमित अमदा अचंबा थौरम अमगा लोइनना पांगथोकपियु हाइखी नाकल अमरोमदा कक्चिंग डिस्ट्रिक्ट की सेकमाइजिन खुनौदा लैबा स्मार्ट यूनिवर्सल एकेडमी दा स्कूल असिगी कमिटी दा सेक्रेटरी ओइबा मियोय अमना महिरोय अनिबु तमथीना फुखिबगी थौंग अदु जेएससीसी ना अकनबा मओंगदा कंडेम तौबगा लोइनना थौदोक अदुगी मतंगदा येक्सिलगनी हाइखी ओजामदी मैरोइसिंगा लैनरिबा मरी असिदा शेन महुत सिलकपा गिफ्ट न महुत सिलकपा अमदी लैतर लायरबा मैरोइसिंगी दमक्तादी गिफ्ट पीबा ngamdabana maram orga amadi luxury item sing aduga gift ki hidanabasida yawba ngamdabna maram orga nuksiba oza lairoidraba habse acho wahang amani aduna oza amadi मैरोइसिंग singa marida teachers day gi hariba sigumlaba numit ka mari leinana gift pibada amadi hidanaba sungum चे तौदनबा अमदी लेबाक मियाम अमसुंग ngasi महिरोइसिंग ओजासिंगदा जॉइंट स्टूडेंट कोऑर्डिनेशन कमिटी साइडगी अपील तौजरी लोयना लाकलिबा सेप्टेम्बर 5 सेप्टेम्बर दा इंस्टीट्यूशन सिंगदा टीचर्स डे तौबदा अथिंगबा थमले स्टैंडर्ड रोबोट हायर सेकेंडरी स्कूल की महिरोई अमा लेखिदबगी मतंगदा मणिपुर पुलिस ना लेखिद्रबगी अपोप फाननबा तानबदगी मिरोट नि हाइना लौनरिबा अदु मिरोट नते युमदा लेंदना लई हाइना लेखिद्रबी महिरोई की अपोप एन तोमचौना फोंदोरकली थांगमैबन मशनाम लेकाइदा लेबा एम तोमचौगी युमदा पाउमिसिंगा उनबा अमदा महाकना मखाता ना हाई मणिपुर पुलिस ना स्टेटमेंट लौगनी हाइदुना कोइथि थीरिबा असि तोकपियु पुलिस ना पीदबा यारोई हाइरगा मीडिया सीएसओ अमदी जेएसी की म्यूट सिंगी ममांगदा स्टेटमेंट पीगनी महाकी मचानुपीना लेखिद्रबा मतुंगदा महाक अमदी महाकी इमुंग मनुंगना इम्फाल वेस्ट की एसपी मेघचंद्र केस असिगी आयो ओइरिबा सिंजमई पुलिस स्टेशन की ओसी संजोय अमदी मिसी असिगी अचुंबा थिदोकनबा सेमखिबा एसआईटी की लुचिंगबा एडिशनल एसपी एजी शर्मागा तोंगान तोंगान बा मफम अहुमदा उनदुना इमुंग मनुंगी ओइबा वाफम सिंग थमख्रे अदुबु हंदक जेएसी ना पुंग निफुनिपान की जनरल स्ट्राइक लाउथोखरबा मतुंगदा महाक अमदी महाकी इमुंग मनुंगबु नौना स्टेटमेंट लौगनी हाइना ngaihak leitana yumda masing yamlaba पुलिस कया थोमजिलकपा असिना इमुंग मनुंगदा अकीबा फाउरे मरम असिना मणिपुर लेंगाकना असिगुंबा थौंग असी थिंगबियु लोइनना मियाम अमदी इमुंग मनुंगी अपाम्बगी मतुंग इना केस असी सीबीआई दा सिनबना महाकी अपेनबा ओइगनी हाइकी स्टेटमेंट लौब लाइ हाबसिद युमदा लौगदब नते मोय आइबु लौखप लाखपनि हाबसे खंगदना आई नुंगाइतदना जगा अमदा नोमनिनि लेजरुरे दुबो लोटप खोटप करिमत नते मोने स्टेटमेंट पाम्बिबा तारगदी आइगोंदि स्टेटमेंट अपाम मतम लोबि बियानि मोसि थादोकपगा आइगोंदि स्टेटमेंट अपाम मतम लोबि बियानि स्टेटमेंट अनिरक पिखिबदु एसपी मसामगना आइगोंदि स्टेटमेंट पिबदु पीखीजी इंफम याउदबनी हाबगी खबर कई इरब थेनजरे मदुना हौजिक्ति साखी साफोन ओइननबा मीडिया पर्सन याहनबिरो शास्त्र संस्थान याहनबिरो जेसी याहनबिरो इमा इबेन लुप सिंगी मकोक थोंबसिंग याहनबिरो थोंब मफमदा करम मतमदनो करम जगादनो स्टेटमेंट पिजनबगदमता सेम सादुना गाइदुन लेजरे आई हुजुजु यिमद लेजरे मस्तगी आइबो कोतान तानबा खोनब तोबिगनो आई मिशन नते स्टैंडर्ड रोबोट हायर सेकेंडरी स्कूल की महिरोई नुपी मचा अमा लेखिदबगी अचुंबा वायल पुथु अमदी फाजिनखिबा जेएसी की मिहुत सिंह थादु हाइदुना मिसी एसी की मायोक्ता सेमखिबा जेएसी ना कौबा पुंग निफुनिपान की मणिपुर बन ngasisu mahousa gi punsida chauna kaiba pikre lalol itiki maru oiba mafam oiriba khwairambal kaithel pauna kaithel amasung thangal kaithel khuntak lansiki dukan sing mahiloisang sing bank amadi oil pump sing thong hangnakhide lambida lanai gari khara natana passenger gari sing chatpagi chang hanthaki manipur police na pamdaba thodok sing tholaktanaba mafam kayada ngak senbagi thabak chathari Manipur Fire Service की माइकैदगिसु बन मनुंगदा मैहौ लांगपोकी थौदोकसिंग थौलकपदा थिंगननबा फायर टेंडर सिंग लंबीदा खामदुना थमली ।
Banasibu Saugaladuna, Thamaiban Sinam Lekaida, Lekai Asigi Maira Paibi Amasung, Naharo, Leshemba Club, Anina Punduna, Manipur gi Chief Minister Amadi, Standard Robert School gi Founder gi, Mitam Singh Maithaduna, Kongjang Jangsin Kre, Kongjang Adu Dasaruk Yakiba, Naharo, Leshemba Club ki General Secretary, Bikramjit Nahai, Misi Asigi Achumba Langlalangjin Atuba Matamda, Manipur Lengakna Putokadabani, JACG Mihut Singh Fajiliba Asi Atuba Matamda, Condition Amata Yaudana, Tadorakadabani, Karigumba Taduk Tabataragadi, Akanba Kongjang Singh Jangsin Naba Sare hai ki Koigi Thamaiban Sinam Lekaigi Naharo Leshemba Club ki President Peshatem Pratap Mingwina Banjarabda ngasiboba numit kunni muk surba fawa jail da leibasida JC amadi sarkar gi maikaidagi yanaba puraga jail dagi athu matam da thadokpiu tekta gaidana masa soksalakuna maram oiduna kaigumba phatabungda thoklagadi koigi club ki maikaidagi natraga koigi lekai gi oiba makhan makhagi kya akanba khongjang sangjalakani haibasi tamjagi Pungni Funipangi General Strike Mapung Phana Saugatkiba CSO Tongan Balup Singh Amadi Miyambu Standard Robert Higher Secondary School gi Mahiroi Nupi Macha Ama Laikidabagi Mayok the same kiba JAC na Cherol Amada Thagat Pafong Torakli Misi Asigi Mayok Tangasi Sui Imphal East Manung Chanba Langdumda Miyamna Wakat Mipam Phamduna protest tauki Women Welfare Association Langdumna Sinduna Khul Asida Laiba Soibung Kaithelda Chathakiba Wakat Mifam Asigi Matangda Association Asigi Assistant Secretary Arambam Bala Laiman Haikibada Tha Ama Helaba Fawbada Laikidabi Nupi Macha Asigi Misida Chenaba Miyoi Amata Puthokduna Chairak Pidaba Haibasi Laingak Asigi Asonba Matau Uchabani Achumba Puthokpagi Mahuta Police Sijinaduna Miyamgi Ihau Namthanaba Hotnaba Lepiyu Athuba Matamda Misi Asigi Asengba Langlalangjil Puthokduna Maralaiba Singh Chairak Piyu Manipur Lengakna Achumba Puthoktriba Fawba JAC na Changsilakpa Khongjang Khudingmakta Saugatkani Haiki Misi asigi matangda ngasi phawbi leidiba akhoi Manipur gi sarkar asina kanana hatpano haibado mana hatpani haidana akhoi gi puthokpa ngamdaba haibase laibak thibani aduna sarkar asina asukuina praja mayambu otana praja mayam gi ihau pholaw asibu tabidaba haibase akhoi sarkar leibagi kaisu kanadre haina ngasi langdumgi akhoi gi dharna phamjariba maira paibi mayam sina phongdokjari athuba matamda ngasi nongmani ni sigi manungda mi hatpa mi ase sarkarna puthokpiu aduna tragadi ihau khudingmakta akhoi su saruk yajagani ngangse mana misi je koi janingde maramdi mahakse sahi trai thone ngari nowriba ngangni mana nuksi nuongi maramda apam nusige maramda mana thori yana sigadam nate kanagumba misakna ne mahakse suicide tawba aduga atopa mina ne masi ngammi khangdan masi tawbani asumma thapakse sum namjan na leragadi tungda hauroiba isa isungise tungda kari phibam lakani Misi Asigi Achumba Langlalangjil Puthokpa Ngamdabagi Mayokta Chief Minister Nongthomam Biren Amadi School Adugi Principal Landoni gi Mitam Singh Maithaduna Khongjang Changsinkre Khongjang adu ngasi numidang wairam Thangmaiban Kabrabram Laikai Amadi Laurungpure Laikai gi miyamna changsinkibani Standard Robert Higher Secondary School da Mahiroi Nupi Macha Ama Laikidabaga Mari Lenana Semkiba JAC na Changsiliba Khongjang Saugatladuna Thobal District ki Yairipo Khoirom Apunba Nupi Lupna Sinduna ngasi Yairipo Khoirom da Wakat Mipam Phamkre Wakat Mipam aduda Ima Ibel Singna Misi adu yaningde Misi asigi Achumba Langlalangjil Puthou We Want Justice Haina Thaba Placard Sing Sijinaki Wakat Mipam aduda Sarukya kiba Maira Paibi Amana Phongdorakpada Lenga ki Achau Asang Singna Misi asigi Matangda Achumba Langlalangjil Puthokduna Mama Oibi Kayagi Pendaba Asi Kokhanbiyu Haiba Wafam Phongdoki Wakat Mipam Loshilakpada Maira Paibi Ima Singna Misi Asi Yaningde Misi Asigi Langlalangjil Puthou Haiba Kholau Kya Lauki Standard Robert Higher Secondary School gi Mahiroi ama Laikidabagi Achumba Langlalangjil Puthou amadi Phajin kiba JAC gi Mihut Singh Thadu Uhaina Khumal Lampaki ISBT Mamangda Kaithel Famliba Singna Wakat Mipam Phamkre Kaithel Famba Ching amasung Tamgi Nupa amadi Nupi Kayana Saruk Yaduna ISBT Mamangda Phamkiba ngasigi Wakat Mipam aduda Saruk Yakiba Singna We Want Justice Mihatpa Puthou Phajin kiba JAC gi Mihut Singh Thadu Uhaiba Kholau Kya Sulauki
Matang swaisida break amalojagi break matungda Churachandpur district ki Lukhumbi Sangom Sumbi Laukolda Laumi Kharana Laupari Tara Mangaromda integrated organic farming gi lau pathap sijinatuna pothokaya leptana puthokpagi pau amadi Manipur amasang malem ki tongan ba ipau sing puduna lakchegi impact news pu meeting tadu lebiu Mayambu mukhana taram nokchure bulletin asigi makha taba pau miyam da pizari Churachandpur district ki Saikot constituency ki manung chana leiba Lukhumbi Sangom Sumbi Laukolda Laumi Kharana Laupari Tara Mangaromda integrated organic farming gi lau pathap sijinatuna pothokaya leptana puthokli Chahi anirom gi mamangda laukol asi sijinadana leirambadagi mangte achung kom kauba misak amana Samaritan Resources Center Social for Climate Change ki program makhada Center for Social Development na promoting agent oiraga laupari amada organic farming tauba haurakhi mangte gi mai pakpa adudagi laukol aduda leiriba laubuk singi laupu singna paktaknana organic farming chathaduna mairen khamen lebak hawai morok chujak amadi atai pothok kaya puthokpa ngamle Khamina khaba mairen khongdrum gumba singsi mahi hoji lokre leibak hwai gumba adagi khogi chak hwai gumba adagi nung hwai hoji kanna mahi pale singsi mahi loktri aduga hana loiba mahi singsi khoi ayamba khara semthok lambi lae tungdai khoi damak su kanagani adu khoi chab thakpu su bachi leiba chinjak su oigini habidigi khoi mayam ARCR ki sponsor habitare pi mayam sina tawrse yaidana khoi honaraga hoji khoi tawdu mayam si nupi mayam ga Khamina kha Thazabana miyoi amagi punsi mamai chummi Thazaba leitrabada miyoi adugi punsi mangnanabagi machak oirakli Khunai adu leibak adu leikha tanabagi achoba maram oirakli Konsam abigi pukning wakhalda kana amatagi maphamda thajaba leiraktre Khamthengnaba awaba mayoknariba konsam abena mahakamadi mahaki imung manungi awaba kanada su haidre haigi haibasu ningdre Hiramasida Impact News ki akhanaba report ama Pokpadagi oi thangmakhut yaudana malem asida khondarakkiba konsam abi ngasi mak taba madi wangang bagi pangal leitraba mapuroiba amata pokchabi machanupi amadi ahal oirabi manem pokpu kana amatagi mating yaudana angamba mongda honaduna naukonduna lagi kairoi lekaida aphangba thabak suduna anabana sagonariba mapuroiba amadi manem poki dak langthak machanupi gi mahim masing tambagi laknabada masamak Mimana Drabi Mui Amani Haiba Kautoli, Taubayaba, Hotnarabasu, Award Pana Henjil Laklabada, Mamitagi Mapitana, Tengtava Natana, Atopa Henba Upai, Konsam Abigi Manakta Laitri. I tauba tabaje kaisu suninga laite kairo lekagi chum bolaiba oro moro suba dum bachala kolaga dum matiang pangbai tara du pangbiru raga moina pa chahumam chamri pirakpa adu poraga yumda awala pamenba sumaina tawraga hingi kitini ju choame andai nungjum lairame liba jumu choame loina churambai tare mai machajida matang khara pijaram baje hujikti leiba ngamdra hidak jina lupa yankai chama piba natabanina pijaba ngamdra ngarang ngande lepa hora hidak ji loidana mamanji tangbanina upai laitre mai aina churu ku chumman khara jina di imung manung hon garaga hidak leiba ngamdabani ni dangrang ngande lepa hora dakta nadi tha ahum lepta bijaw hairak pani du ahum phada bida loigara hidak ji upai laitadana Konsam Abe Hero Kendragi Manungchana, Laurembam Gram Panchayat ki, Laurembam Aripat Leba, Taba Madi Wangang Bagi Pangal, Solva Konsam Radhamaniga, Yumban Minaduna, Machanupi Ma Pangjaki, Konsam Radhamani, Masagi Oiva Kudong Chadaba Kaya Lerbasu, Sam Kaktuna, Yungi Mateng Karakaradi, Pangbangamki. Adubu kidney ama deliver ki anaba ma yarok padagi yungi bahar pumba konsam abigi mathakta laki mapuroiba madi ahal oirbi manempo ki anaba gi hidak langthak loinana machanupi gi mahima sing tamba asi soibu soidrabadi haiduna laikai gi oiba aphang ba thabak suduna yumda leiriba kolda
ꯐꯤ ꯁꯥꯗꯨꯅ ꯌꯨꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯦꯜ ꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯌꯨꯝ ꯄꯨꯔꯛꯈꯤ ꯑꯗꯨꯕꯨ ꯇꯝꯕ ꯅꯥꯏꯗꯕ ꯂꯣꯏꯅꯅ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯈꯔꯗꯪ ꯐꯪꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯟꯁꯝ ꯑꯕꯦꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯤꯡꯅꯕ ꯑꯃꯗꯤ ꯑꯣꯏꯍꯟꯈꯤ ꯀꯥꯠꯇꯤ पायरगजु मागी कानाबम जी खंगद्रे काट पायरगजु कानाबम वाक फंगबो लैते सेगी कानाबाबु अहानबा माना काचे पिरकांदा साबिरक चहीदा लुपा लिसिंग अमगा चनी खक पिरखरे अदुना लोयगरे अदय नंगा चिरो वाक फंगिद्रे ग्यास हजे थागत पने जो थागत पदु लाएन हारा लाएन हाबदु पैसागी मथौ ओइबनिना पैसाजी लैतबनिना लिसिंग अनि जात्रोक पियो हा लिसिंग अनि जात्रोक पियो आज पैसादो लैतबनिना लौब ngamda लौद्रा कोनसम अबेना प्राइम मिनिस्टर उज्ज्वला योजना की मखादा चाकथोंग गैस कनेक्शन फंगलबसु पीगदब लुपा लिसिंग अनि चात्रुक की सेनफम लैतबना लौब ngamdana लैरी अहल ओइरबा मनेपो की ओल्ड एज पेंशन की सेनफमसु चांग नाइन फंगद्री महाक अमदी मपुरोइबा अनिमकी डिसेबिलिटी सर्टिफिकेट पाइरबसु मरी लैनबा डिपार्टमेंट की मतेंग फंगद्री CMHT कार्ड लैरबसु सिजनफम खंगदना अरेमदा तादुना लैरी चाकसंग मई मुतनब होनबा लोइनना मचानुपी की मई मसिंग तंबगी अवार्ड मेंखटनब होनबदा नादुना लैरिबा मपुरोइबा मदी मनेपोकी हिदाक लांगथक लैब ngamdri सेल थुंगी ओइबा खुदोंग चाबा लैतमना लोकल MLA मदी प्रधान मेंबर सिंग मनाकता चत्तुना महाकी ओइबा खुदोंग चादबा सिंग असि खरदंग ओरबसु कोकपिनबा हाइजनबा चटपगी उपाय लैत्रि अकोई अनिगी ओइबा खितंग मतेंग दु पामजै अइजु सरकारना खितंग कइनो येंगबिरगा अदु खंगद्रा थाजबदी सुंगपोक्ति पोक्त्रे हाय बाय ज अहान बन माना नाबा हौरकपा कांदै हाय माना सिदा लैतबनिना आदा लैगिबा पोट लोइबनिना मागी मी द हाय आदा हॉस्पिटल द तुमगा लैरबा मतमदा पीगदमनिन हायरा डॉक्टर द लैरुबा नत्रबनिना मोइ सिमाइ तदि पीबा यादबो ओर माने नै अदै मकाता नागिद्र मतेंग बक फंगद्रे मेले साहब तैदि बोते पीगी अदो पीगरगजु मंगोंदा खितंग हाइजरुबा मतमदा अदुमाना लैगिबनिना अमुहना जो हाइगे जु खंद्रा बोचो अमुहना यावगे जु खंद्रा कोनसम अबेना मसागी ओइबा खुदोंग चादबा कया अमा मायोकनरबसु ngasi phawba mapuroiba amadi yungi miyoising ngasi phawba yengduna lakliba asma thaganingai nakalamromda manipur lengangna lairaba amadi tolaba taraba singi pakhaliba scheme project kya amagi khudong chaba ngasi phawba konsam abe amadi mahaki yungi miyoisingna phangdaba asina hojik leiba lenga asida konsam abena thajaba ngamdri konsam abegi thajaba si manipur lengangna amuk hana hanjannaba thabak thorum pakhaningi लोइनना अवाबा तारबा कोनसम अबेगी युंगी मियोइसिंगदा मणिपुर लेंगाना अतुब मतमदा मतेंग पांगनी कैमरा पर्सन पीबोगो लोइना पौदमजरिबा भक्त तरम पेक न्यूज लौरेंबम अरिपाट मणिपुर इनर लाइन परमिट सिस्टम चना हल्लु हाइबो खोंजंग द लेखिद्रबा सापम रोबिन हुड की मरीरक सुबा लैरोल चनगिबा निंगसिंग थौरम पांगथोखरे थौरम अदु रोबिन हुड फाउंडेशन लाइरिक यंगबम लेकाई इम्फाल ईस्ट ने सिंधुना थौबाल डिस्ट्रिक्ट की खांगाबोक लैबा MMRC एंड यूनिटी पार्क द पांगथोखी यूनिटी पार्क द पांगथोखिबा थौरम अदुगी मनुंग चना लमजिंग मैरागी मिंथोल फंगख्रबा लैखिद्रबा रोबिन हुड की अयेकपा मितमदा लै कतुना इकाइखुमनबा उठकी थौरम अदुदा रोबिन हुड की इमुंग मनुंग लेकाइगी मियोय तोंगान तोंगान बलुप सिंगी मिहुद सिंग अमसुंग महिरोय कयाना सरुक याखी उत्तर प्रदेश की मिर्जापुर डिस्ट्रिक्ट लैबा स्कूल अमदा मिड डे मील नि हाइदुना तलगा थुमगा पिजरंबगी पाउ फोंगलुबा पाउमी अमगी मथक्ता स्टेट गवर्नमेंटना FIR पानबगी खोंथांगबु इंडियन जर्नलिस्ट यूनियन अकनबा मोंगदा यानिंगदबा फोंदोरकली यूनियन असिना थादोरक पचिरोल की मतुंग इना लेंगा की असोइबा पुथोकलुबा पाउमी की मथक्ता FIR पालिबा असि अथुबदा हंदोउ लेंगा अदुना प्रेस की फ्रीडम दा लांदाबगी महुता असोइबा अदु चुमथोकनबा होटनबियु हाइना चिरोल असिना मखा तारकली
Lilong Police Station ki Kangbu Amana Anti-Social Element Prevention Youth Committee Lilong Chingkham Makhagi Matinga Loinana Nupa Ama SP Capsule Amadi WY Tablet ka konana fare Faraba Mishak Adu Lilong Chingkham Makhadagi Muhammad BM Anwar Khan Apokpa Laikidraba Muhammad Shamshuruddini Impact News na fangba pauda Thobalgi SP gi micheng makhada Lilong Police Station gi personnel amasung Anti-Social Element Prevention Youth Committee gi apunba kangbuna ngasi numit yungba matung pung ama taba matamda Anwar gi mayumda thihumba gi thabak chathaki thihumba aduda SP Capsule chanipan ga kuntra taru WY Tablet chamaga marfuni thoi amasung lona thingba thamkraba cough syrup bottle ani phangba ngamki hairi Chahi asigi Inter College Literacy Meet 2019 lakliba September gi tang kunga mari amadi kunga mangada Manipur University da pangthok lagani hairiba thoram asida debate patriotic song amasung patriotic poem da athoi ahen tanaragani saruk yaningba mahiroi singna ishagi college natraga university dagi natraga musugi officer laktuna form lauraba yaragani athoi ahen tanaba asigi form September Taruk tagi thaba hauraga form thazin bagi aroiba matamna September ki tangkunda loigani haina Manipur University Students Union Mushuna thadora patrol amada khanghalakli Ngarang palm oina koinaba masagi inkol da chatkibadagi thiba khangdana lairakhiba kwatha khunjaugi ningthauzam kamal lairamle hairi khulgi miyoi singna ngarang ahingdagi thiraba tungda ngasi nungthil khul asidagi khara lapna leiba bambam haina khangnaba lok amagi manakta leirambani loinana khunja singna mahaku mafam adudagi puraktuna hauzik masagi mayumda tekta kaidana leire hairi Mapan Suba Sector Assam Rifles ki Tulihal Battalion na National Nutrition Week pangthok pagaloina na medical camp ama pangthokre Nutrition Week amadi medical camp adu Imphal da leiba Sneha Bhavan Orphanage ta pangthokibani Nutrition Week ki thauram aduda Battalion Medical Officer na angang sing aduda afaba chinjak chaduna hakchang phana leinabagi matang da wakhal tahanki Nutrition Week adugi manung channa pangthokiba medical camp aduda angang chamaga yankhairom layengki Kuntranipan Suba Inter District Amadi Humphumari Suba State Open Badminton Championship ngasidagi DM College campus ta laiba Indoor Stadium da pangthokpa hokre Championship asigi haudopagi achamba thauram aduda MOA gi President amasung Education Minister T I Shradisha Mamadi Manipur Badminton Association ki President amasung Manipur gi Deputy Chief Minister Y Joy Kumar ga loinana Association asigi masak nairaba miyoi kayana sarukyaki ngasi sanakiba championship asigi Senior Men's State Championship ki team eventa Bishnupur District Badminton Association na MPSC bu set ahum amada Junior Men's State Championship ki team event na Imphal West Badminton Association na Bishnupur District Badminton Association bu set ahum sinoda maitiba pibangam ki hayeng championship asigi makha taba matching sanaragani Suba State Senior Women's Open Badminton Championship ngasidagi DM College ki campus ta laiba Indoor Stadium da sanaba hokre ngasi sanakiba Senior Women's ki kanglupta Imphal West ki N Angitana Thobal District ki M Somi Balabu point kunmathoi taramathoi amasung kunmathoi taramathoi da Bishnupur District ki KI Rosni na MPSC ki Rebecca Elbu point kunmathoi taramari amadi kunithoi kunda maithiba piba ngamki chatharakliba championship asigi Junior Women's State Championship ta Imphal West ki Dainana Thobal District ki Sogorikabu point kunmathoi taruk amasung kunmathoi marida maithiba piba ngamkibaga loinana Imphal West ki Dainana Bishnupur District ki Angelina Angom point kunmathoi manga amadi kunmathoi tara da maithiba piki Chatharakliba Badminton Championship asigi Senior Kanglupta Imphal West Bishnupur District Thobal District amadi MPSC aduga Junior ki Kangluptana Imphal West Bishnupur District amasung Thobal District singdagi lakpa nupa amadi nupi sanaroi chama kunna sarukyaki
Humpusuba Under 17 Women International Subruto Mukherjee Football Tournament Manipur ki team semi-final changkre hairi. Air Force Sports Control Board ki meeting makada, Subruto Mukherjee Sports Education meeting ki senthang makada, New Delhi da leiba Dr. Ambedkar Stadium da ngasi sanakiba tournament asigi quarter final ki match amada, Manipur ki nupi macha sanaroi Bebina Maulin Siam Kimte Langel amasung Moini Hatna match asigi Nipan Tara Taruk Tara Nipan Kuntra Mapan amadi Yankai Nipan Suba minute singda Panjil Amamam Chanduna Kerala bu Panjil Manga Amada Maithiba Piki Tournament asidagi mapan thokraba Kerala team ki amata ngairaba Panjil aduna Sri Lakshmi na chanki chatharakliba football tournament asigi hayeng sanagadaba ahanba semi final da Manipur amasung Assam anina lamba taunaragani haina Manipur team ki manager na thadorakpa chirol amana khanghalakli Korea na yumbu oiduna August ki tang kuntra dagi September ki tang ahum phauba Korea gi Chingju city da pangthokiba mangarak shuba International Thang Ta Championship 2019 da Indiana champion oiduna chauna mai pakre World Thang Ta Federation amasung World Martial Art Union anina khutsamnaduna sinba International Thang Ta Championship aduda Indiana gold medal tara mari amadi silver medal mari lauki Arabada bulletin asig headline samhona mayam da thamchari Union Sports Minister Kiran Rijijuna Kautrukta Semgat Sagaliba National Sports University ki phibam yenshin kre Semgat Sagaliba University ki khongjel ubada minister na pen da phongdokre Takyal gi Sai campus ta lupa koti tara rongchangna Saba synthetic football turf ground ngasi Union Minister Kiran Rijijuna sangakre National Sports University ki panduna laidiba thabak sing asubata hauragani hairi September mangada leibak shinba thungna pangthokadawriba Teachers Day ki thauram Mahiroi Loop MSHU MSF AACM adi shukki apunba body oiriba Joint Students Coordination Committee na Manipur da atingba thamkre Amasung Standard Robert ki leikidrabi Mahiroi ki apokpa mirot nate yumda lengdana lei haina En Tom Chowna Fongdorakli, Ngai Hak Laitana Yumda Police, Thomjilakba Timbiu Haina Swapil Taurakli.